Image Paodam mem tabir basungbo ahamamakta da khurumzari hojai maroiba pauda mapalak suba National Voters Day ge thoram mapung kya da pangthongna kre tongan mamapum da Citizenship Amendment Bill 2016 ge mayokta wakan mi phampham na ke South African President Ramaphosa na Republic Day parade ke chief guest oigadori hojai pausanuna pijari India sin bathungna pangthok liba mapalak suban National Voters Day gi thoram ngase Manipur gi tongan ba mapum singda su pangthokna kre mapungoi ba thoram State Electoral Officer na sinduna Impal gi Palace Compound laiba City Convention Center da pangthoki thoram asida Manipur lenga ke Sub Secretary Dr. J Suresh Babu na haiki state asigi matik saba mihut amamang kambada miam hupna sarugya biu Matik saba mioibu miam gi mihut oinaba khanbada miam hupna sarugya bangamnaba ningtamna jumna amasung misang mikhai naidana mikhal pangthopada miam na mating pangbiu The significance and the importance of living in a liberated democratic society is only appreciated when you are present. The liberty that our Constitution has granted to us, the freedom with which we all live, is all one to the democratic setup that our forefathers have laid foundation. Taramasida sarugya khiba DCP LM Khotena haiki Lok Sabha Mikhal Asagidamak Central amasung State Forcing Tarang Toba Loire Miamna Bhothadaba Mapung Phana Phangnanaba Security ki Maikaidagi Honaba Yaba Honagani and ensure that each polling station is secure. We believe that voters will be able to exercise their franchise smoothly in the coming elections. To safeguard our democracy, we must ensure that all voters turn up to cast their votes on the dates of the poll. Lebaga sigi mafam sin bathungna pangtok leba mapan suba National Voters Day gi thoram ngase Thawal dasu District Election Officer Thawal na sinduna DC Complex da leba election counting hall da pangthokre thoram aduda District Election Officer Thawal su OIDB Thawal District Deputy Commissioner Habom Rosita na Chief Guest SDO Thawal Binita Ngangbamna President amadi Deputy DEO SC2 DC Teresa Tangpuana guest of honor oina sarugyaki. No voters to be left behind haiba wakalonda pangthok leba zatigi thaki thoram adugi saruk ama oina Deputy DEO Thawal SC2 DC Thawal OIDB Teresa Tangpua amasung SDO Thawal Binita Ngangbam anina resource person sing oidana National Voters Day gi maramda amadi vote thadabagi Sahi Suraba Singna voter lista Ming Chanbagi Tangai Padaba Luinana Naha Singna Mikhalda Saruk Yabagi Tangai Padaba Kayagi Maramda Sugaina Hanki DEO DC Thawal Hawam Rositana Lusing Laga Zatigi voter Singi Wasaksu Loki Nauna voter lista Chalaba voter Karadasu DEO na election photo identity card Epic Singsu Yantoki Tungda award enrollment for vote a step towards nation making haiba hiramda haukiba sahi lisangani taranipange October taranipanda pangthokiba district ke thaki lai yakpa sangtanabagi makong bathang takraba mairoi singda manamathumsu yanthoki Taramaduga mari lainana beti bachao beti parhao ge signature campaign amaso DC Hawam Rositana hautoki Raja Sida Citizenship Amendment Bill Chanaba Yaroi Hainang Asisu Tongan Ba Mapam Singda Wakan Bipam Pamdana protest Ukre. All Manipur Bar Association Asi High Court Bar Association na Sarab Court Complex Danubi Ukal Singh Yauna Amuwa Pina Jin Kumzinduna Salim protest Uke. People's Progressive Youth League
MSU, MSF, Desam, KSO, Suk, Amasung, Ems na Changsalapa Kongzangda, Pichu Lampa, Pichu Tongzu, Jingong Lay, Makong Development Complex da Mairo Shinga, Wakan Bipam, Pangtok Tuna Protest Kray. JCILPS ki Lamjang Makada, Kurai, Jaitabi, Leirak, Jingarel, Tezpur, Sawombong, Yorbong, Pumdongbam, Lamlai, Jalo, Nongada, Laimakong, Yangang Pokpi, Bazadasu, Wakanmi Pampamduna, protest of Ki. Lamlai Bazar Amasung Yangang Pokpi, Bazar Sangde, Tonglon Ki Hai. Handar Lok Sabana Pasto Kiba Citizenship Amendment Bill Ge Mayokta Eskenahal Memorial English School, Langmaidong Ge Meheruising Amasung Oza Singangasi Makoigi, School Manata, Wakanmi Pampam Craig. Wakan mi pamaduda Citizenship Amendment Bill yaning de yellow missing kalo awang nongpo state singdagi Citizenship Amendment Bill loktoko long live Manipur haiba kolaw kya lauke placard kaya paiki. Leba kaiba yaba Citizenship Amendment Bill 2016 Lok Sabha da pass tawkrabasu lamdam asigi BJP ge sarkar asina ngasi pauba tuminna leishinba haibasi Maribak Maramdamdagi Pamna Hana Lumna Lobuni Haina Kandabangam De Maribaki Kandaba Asigumba MLA Minister Singh Asi Atubada Pam Tadokadabani Haina Youth Development Committee YDC Irongto Hangungi Advisor MD Azizur Rahman Pondokre Citizenship Amendment Bill 2016 Asi Lamdam Asida Amade Awang Nongpok Bharata Sanaba Yaroi Hiram Amatada Manipur Sarkana Bill ase Rajya Sabha da pass tawhanba yaroi haina YDC na Sinduna Irong se Sabha Maning Pali Bazada ngase miyamna wakan mipam galoinana khanane nabagi Thoram ama pangthoki Thoram aduga mari leina ba warol pibada wapam ase Azizu Rahman phongdokibani YDC ke President MD Fazur Rahman Hai Lebak Asige Constitution ge Wangbada RSS amasung BJP na One Nation One Religion haina panam thamlaga makal kya ge landong sathaduna miyambu wahliba amadi puruk macha singbu muthanaba honeriba ase yamna lebak thibani asigumba party asida makata na power sinerabade lebak ase mangkragani maramasina aikhoi khudimak Kantaba Madam Oiri Haiki. Citizenship Amendment Bill Ge Mayokta Manipur Ge Tongan ba Civil Society Organization Manga Amuko UCM CCS Ke Lipol Amadi Herikolna Hayang Pangtoka Deriba Republic Day Thoram Boycott Wogaloinana Lekai the Ladiba Club Sangstan Maira Paibisingna Lambida Toktuna protest Kaloinana Kolau Lawinaba Apil Kray. Wabamasi ngasi ayog lampelda laiba UCM office da lop manga punna pangthopa paumisinga unabada phongdokibani UCM ge President Sunin Karamna phongdokpada thasigi Nepal da bill ase Lok Sabha da pass tawkhibadagi Manipur yauna awang nongpo ke miamda tangdu leita da ba punsero lakle awang nongpo Rajya Singh Chief Minister amadi lusengba ke ana bill pass tawba yaroi haina mamangdage khongsang sangsinduna lakle Miyamgi apamba amade mayokta kendra sakana bill pass tokiba adu kudakta withdraw tawgadabani masang yamzadaba awang nongpong lamdagi yellow missing Mandland India da ladiba achoba kanglup singna tamna yosenkinaba policy program satharagle thasige kunipanda Imphal Hotel gi Sangai Hall da bill asige mayokta sing tamgi lusingba sing yauna CSO singna Miyamgi oiba ponba mi pampang tuktana bilasigi mayukta pirep lawgane haiki langliba tangpun ga nipan thama 2019 da Sangai Hall Imphal Hotel da ayuki pung tara makhai taba matamda lamdam sida lebeliba sing amasung tamda leriba civil society punamangna saruk yaminaduna aikoi sugumlaba yosan gidoraba adugonba citizen amendment bill lase sikoi withdraw tawnanaba misida aikoi apunbagi oiba akogi committee or forum ama semaga hena kan makhongjong gi damuda sem sanabi damuda koi punamangna sem sare Amukagi President Devana Pongdokibada North East Lady by India ki citizenship ama oriba yellow missing gi self guard pinaba kanaringaida bill pass tokiba asi yellow missing bo India da ki mutanaba tharang tobuni lawi Mioi la kuntare kuni pang khak laiba Manipur da mioi la kya sangsinduna mutanaba honaragle Aikogi Tawdaba Yadaba Itauni Kanna Republic Day boycott Tawbada Miyamna Sarugya Biu Chumilali Haina Labagi Matam Natre
एमसुगी प्रेसिडेंट मंजित सरंगथेमना हाइख्रे जनवरी 9 दा लोक सभा दा पास तौखिबा नुमित असे अमंबन नुमित ए हाइन लौजरगा हयंग पांगथोकदरिबा इंडियन रिपब्लिक डे थौरम मणिपुर दा लेरिबा महिलोइसंग सिंगना सरुग याबिदनबा अमदी बिल असे वेदर तौदिबा फावबा खोंजंग संगसेमिनेसी हाइना अपील तौख्रे वाफम असे ngasi एमसुगी ऑफिस दा महिरोइ लोब तरुके मेहोट सिंग यावबा पावगी मिफमदा मंजिना फोंदोखिबने माना मखाता अर्दुना लेंगाकु सिंगना एकुगे सबसाबा फिरेद अमता खंगंदना मचिन अनि लोंगदुना ngang लेरे हाइकी Yellow fruits in Sibung access in the Mother Bilama Lamdusu Lake for what Dragana Bill see Handok for Wako Makamaka, Pungan, the Dosik to 1 a Miam Amatuina, one from the Leviva, who killed listen from the Leviva, doctor listen from the Leviva, government employee putting up, was asking from the Leviva sing, the sport person sing, the artist sing, the Amdumsik is missing, couldn't Makamatoina, Pumpana, a quick serve Yaminarakan, the Hayang pangthokadariba ganatrantar dibas palangi yangduna Manipur police na ngasi so mapangkyada paksan na tibo humbagi thabak sathakre ngasi ayu KR lenda tibo humbagi operation sathaki adubo operation aduda punna nupa chatruka humbudra humdoi nupi chahunga humpumdoi verification tawbuda sakta se yaudaba nupa kun nupi nipan punna kunipan makhataba verification ge police station da pukhakre ngasigi operation ga mari lainana additional SP Kumarjit mutumna haiki Falis ki jaga athapa anakpa afam sum tawraga lakuni ado ngasi ju adu saruba moina koi masi jaga sida koi kasu haibasi tawjabani masidai sida koina koi gi maximum force je nei adu yari goi praja singda koi gi civilian singda thana na koi gi damda mateng pangko lakani haibagi idea sida tawuni masi hai hai na jo koi gi duty da adu ki matik koi na section ba adu kari gumba pam da thokdo 26 January ga mari lena thoktanabagi damakta Imphal isna lakhosaba section tharangi saru amani haina thamjagi Amana Wahingbam Lekai de Leba Hotel Bego de Maharani Tong Pawa Operation Satabada Mioi Chamanga Taramanga Verification Satabada Saktak se Yaudava Mioi Kunmari Verification Gidama Police Station the Pukatre Haying India gi Humputara Suba Republic Dega Marilainana Indo Myanmar Border Fencing Amadi Atopa Fencing Kadriba Mapamukada 43 Assam Rifle Ge Postnand Singna Kongna Patrolling Chatba amadi ngak senbagi thabak hanadagi hena kankakre ngasisu border pillar 79 dagi 80 marake border fencing singda khongna patrolling satke amadi fencing leitriba border singda su ahing notel numidang kaidana 43 Assam Rifle ngak senkre loinana Indo Myanmar friendship get number 2 the Nampalong Marketa Satok Sasan Tauba Musing ID probe sector K Lunana Myanmar de Pusalapa Polam Kada metal detector X-ray machine Amade Trento Kaya Seasonaduna sector Bagi Tabak Sateke Amaramda More Police Commando Amadi Assam Rapolske upon Batimna Ngarang Numitang More Town Ge Bazar area Amadi Lera Kulak Senda Patrolling Chatuna section Tarankia Lokatke Public Health Engineering Department Manipur ki Miyang Makada Village Water Sanitation Committee VWSC Taksam Nasanduna Tawal District ke Wangzang Tenta Assembly Constituency gi Manung Channa Laiba Taksam Kolge Water Supply Scheme ngasi MLA Paunam Brozen na Sangaduna Miyam da Kusina Kray Punna ising liter lakh ama dasmik anisino ge capacity oiba water supply scheme asina so lisingani taramatoi centers ke Matung ina Texam Kol Pumbage Miko lising a home Chanipang Kumanga the Gina lising manga Pava Apava Tangnaba ising Bibangam Gani Haide Texam Laibung da Pangtokiba Nasige water supply Sangabage Mapung Oiba Toromatu the MLA Pangnam Brozena Toiba Mitung Land Langatan Zilla Parisa ke members Cinemati Soibang Ongbi Ibitum Bina Thoramapu Aduga Texam Gram Pansait ke Pradhan Langpulapam Ibuyama Singh Amasung PhD Manipur ke Additional Chief Engineer L Somikanta Singhana Kanaba Mitunglan Singh Oina Saruyaki Atuiba Mitunge Warolda MLA Brozena Haikibada Hausik Paleba Lengak Mari Lainaba
loishang singna amade miyamna mapung phaba mateng kaya pangbibadagi Wangjing Tenta Assembly Constituency ge manungda Wangjing Khongjom pa amasung Langka Tenasingba tongan ba leikai singdasu Paikhaliba water supply scheme singe manungda ngase taxam gi loishinduna miyamda khusinaba phangba ase yamna nungaiba numit amane lemoriba atei water supply scheme sing so sangat sagat pa ayambana loishale atubada miyamda khusinaba naba honaragani miyamna so makatana mating pangbiduna water supply scheme ase isa gene haina khanbiduna section na ising mangandana phajana sezinanaba amadi ising sezinabagi tax pithopagi haina bi thambiduna scheme asibo mai pakna chalaibada ngamnanaba puna honamine se haina MLN appeal tawki Assistant Commissioner Custom Division de Impal na thadorpa cherol da Ephedamide tablet W tablet lising yangkai lanhu mingtha chahini punitoi apokpa lekhidraba lanphungna Rozo Bank Jenhang Lamka Churasar Purda Laiba Amadiki Pari Mark Singmirung da Laiba MBC just Manataki Pabni Haidi Mahana Haidiba Countryban drug sink ado atopa music da pinaba thorang torambani haibasu khangbangamle Haidi Mahaki Matakta NDPS ki makada register tawre Haidi Drug asi malamge kaitinda lupa crore mangarongge ne hairi maki matakta makataba investigation satabagalona na masida chenaba atekya su phana na bawonari haina so Assistant Commissioner IRS ke cheronda hairi Kwaramang Kaiten Street Vendor Welfare Union Temporary Market ke President Lighton Zamp Bedana Haikre Temporary Market apofam pamliba Ima Ibel Singda Piriba Card ase fake card oiramle Bedana Makata Kibada Bender card sabigani haiduna paisa lokrabaso hausina cancel chatle card sabagi mahuta filtering card oina sabire Bender license phangnabagidama Impal Municipal Corporation ge RO ga tanaduna hiramsige matangda tanabada Karshal ge chairman ne haiba oina millana mari makhong loina takpiragane haibadage millanda pofam chahunga kuntra ge PR card amamangi lupalising kuntra piki Tungda pofam phambi singda pireba card asige tax thige haina salubada aranba card ne tax thiba yaro heragle hiramsige matangda IMC desu complaint tawkhre haina L bedana pendabge wahai kya ngasai press club ta pawmi sanga unabada phongdokhe Anandro masana signature tawbanina akhoi di thazarure adubu ma sigi fake card oibase karamaina onthok pigera sanaba card ohenbiu haibase haijaningi akoina aduga milan hairiba nupa asi yamna phattaba mi oiramle akhoi dagi paisa mayam ma khongkat khraga ma senba yaroi akhoi hojik ma phagani ma puthorak taba sunga yaroi hairiba wafam singse akhoi media mamangda phongdok sarisi Prime Minister Narendra Modi amasung lebaka sida lagleba South Africa ge President Cyril Ramaphosa na lebaka anigi marigi regional amasung malemge wafam singyawna wari sanakre Prime Minister Modi na hake South Africa ge President na lebak asida koideglebase yamna maru oi lebak anina anowa thakta wari sanakre hayang pangthokadariba Republic Day parata South African President Ramaphosa na witness oigadariba asi India ge oinadi chaktok saningai ne haike Ramaphosa na haike India asi luraba tampham da South Africa ge maru eba khongpune India ge lenariba maribo mahaki lebang na khwaidigi maru oibane haina lawe Ramaphosa na ngasi ayu New Delhi da thunglabada Housing and Urban Affairs Minister Hardeep Singh Puri na taramna okay South African President po Rashtrapati Bhavan da ceremonial reception piki mana haike India da lakpasida mahagyamna harawa po hayangi Republic Day parata mahana sibges oigani Republic Day parata sibges oiba South Africa ge President mahana ani subane Nelson Mandela na hanmade Gandhi Mandela Freedom Lecture da so Ramaphosa na wangangani haidi Housing sanabige pau bizadi Cookie Student Organization KSO Tengnapanta Block na sinduna chatarakiba anisuba KSO Tengnapant Block Level Sports May 2019 ngase Tengnapant District ke Sabang Pilas da Loishin Kray Tim Taraterena Sarubya kiba Nupa ge football da Molnop Youth Club MYC na
Falbung Youth Club PYC bo panjan ama soinoda maitiba piduna winner oike. MYC gi mai pakpage amatangairaba panjan adu Zangkhut Land na match ke Mari Suba Minita Chanke sports meet asage best player of tournament na SYAC ge Thangkhan Pau Hawkit na takre. Top scorer na Thangtent Land Hawkit Malnoy area unit Mayuna takre. Best goalkeeper na Holza Go Jona takre. Football gi winner da trophy ama certificate amasung sel oina lupalisang kuntra mga aduga runner dana lupalisang kumanga khusinaki. Tim tarana saruya khiba nupigi volleyball dana youth sporting club thamlapopi YSC yuna winner aduga Tengnopal youth club A na runner takre. Winner team da trophy certificate amasung sel oina lupalising taramanga aduga runner dana trophy certificate amasung sel oina lupalising tara khusinaki. Sports meet loishin bagi thoromaduda is Benjamin Mate Vice President BJP Manipur Pradesh Dr. S. Ibomsa MPS SP Tengnopal Saiboy Haukip Social Worker H. Rupachandra IAS DC Tengnopal amasung Thangba Longdim President KSO Tengnopal District na Matangsana Chief Guest of Honor Function President Amadi host oina saruyaki. Hauzegaro bida maroiba pa oman na bizadi Mapalak Suba National Voters Day ge thoram mapung kya da pangthong na kre. Tongan mamapum da Citizenship Amendment Bill 2016 ge mayokta wakan mi phampham na ke. South African President Ramaphosa na Republic Day Parade ke Chief Guest oigadori. Image Paodam ngasige de matang sida loijade miang tabiri wapuna mapu amokana krumzari.